Online MANIPUR YouTube channel sebeng bir mamam pum nongpu amoka hana taram nok seri han badam numeru iba pawa am update thamjage kuki na kaplakpada meitei pangal am yaona ani sokle Bisnupur district ki phogakso ikhai police station na kono phogakso ikhai awang laikai de ngasi numdang weram chawrak na pung mari gi makhairom tarakpa adwaida excavator amana lokhong kotlingai da kuki la hobasing na nongwe kapsilak pagi thodok to meitei pangal am yaona mi ani soktuna laikan nakhre soklabe mi ani adu di moirang SC ki kokta gram panchayat ward number 9 sarang pattagi MD side Changum sumpam sahi kun manga apokpa MD Helrudin excavator driver amasung phagaw chaw ikhai awang laikai degi nongthongbom rameswar sahi nifuga humdoi apokpa en dolenni mahak phagak chaw ikhai awang laikai gi relief camp da leibani press na phang pawgi matung na thodok adu phagak chaw ikhai awang laikai gi meitei khulganak na lofam singda meitei khunja singna hairaga ising chaw chanba yanaba MD sahid na excavator Thauraga lokhong kotlingai da kuki lal hoba singna wifi khul mamang dege meitei labuk tamna laklaga phogak chaw ikhai awang laikai da hangbu relief camp tamna nongmai kapsilak pada JCB driver adu sokhibani driver adu gi yet thangba pambom puk thabak amadi private part double blast nongmai maruna panduna sokhi mahakpu lauthokpa sangluba M Rameswar bu double blast nongmai maruna oi thangba pambom amadi makhung oi thangba da sokhi asokpa MD sahid na moirang CSC da first aid pirpa matung Imphal gi ras medicity da pukhi aduga Rameswar na kukta PSC da first aid pira aba matung da ras medicity da pukat ki hairi thodok thokpham da bawmising na changduna mafam adugi relief camp da leiribu khunja sing ka guna ba khunja amana hai phogak chaw ikhai maning laikai amadi awang laikai asina BSF amadi CRPF na koina ngaktuna leiribani adubu ngasi gi asumna nongmai kapsilak padagi thodok asi thokibani hairi aduga mathangi update asina manipuri thukai na bagi khongset Mizoram gi chief minister Joram Thanga sarug yakre biren bu akam pechina duna chaibagi play card sing paina khre Joram Thanga gi mitam MU get tamai thakhre Mizoram gi tongan ba civil society mangana punsilaga sembe NGO coordination committee na sinba manipuri thukai na ba demand saukar pamiam gi khongset Mizoram gi chief minister Joram Thanga cabinet minister singam sung saknai raba mioi kaya sarug yakre Mizoram gi konong aijol da chief minister Joram Thanga masam yaw na ngasi ukset kibang khongset adu da separate administration only situation amasung chief minister nongthongbam biren bu akampa season aduna chaibagi wahi wata sing iba play card sing miam na puraga chatpa ukhi press na phangba pawgi matung in Central Young Mizo Association CYAM Mizo Ziramlai Pol na singba tongan belup sing sinduna chat kiba rally adu chief minister Joram Thanga khaknatana deputy chief minister Twenlia amadi lenga asigi minister amadi MLA kaya so saru yaki hari khongset adu saru yaki ba mi lising kaya aduna Manipur thokliba wathok asibu condemn tawbagi wafam sing iba plate card sing kaya marum sijanaki khongset asibu saugatpo oina numit asida Mizo National Front MNF amadi meitei political party singi official sing su thong lonki khongjang adubu sinkiba NGO Joram Thanga gi mitam MU get tamai thakhre Manipur thokli birang asida Mizoram na khut thingjelak patana tana ngasi state adugi chief minister masam yauna phajada bo hibata sin aduna rally satuna Manipur gi chief minister amadi myam bolibak myam da hantana khangali haibagi mayok ta mitei students association Manipur university na sinduna university asigi mahiro singna Mizoram gi CM Joram Thanga gi mitam mai thakhre Manipur university get mamang da ngasi numidang pung manga ga makhairam tabada university asigi masing yamla mahiro sing horaktuna Joram Thanga gi effigy mai thakibani sathiki khongchang adu sarug yakiba meitei students organization gi president Khawbijam Niken nahai Manipur gi hauzik mai saktuna thokli irang asida atopa furup state amadi leba kimyo sing na khut thingjin pham thokte Manipur gi issue asida atopa furup amadi state sing na khut thingjilak thak ama khanduna phajada wahai bata sijina duna Mizoram gi chief minister masamuk sarug ya duna chatkiba khongchang adu akan mawong da yaningde haiki aduga mathangi abderasna sapor maina da rapid action forcing gi mamang da kukisingna bus ani mai thadokhre kanbina ba RF ki bus ta ka khaluba driver khongpak na kau tharkhre Manipur da thokli berang asigi laksin ba hen bo oina thajin lakhiba masing yam la rapid action force ki mamang makta da Kangpokpi district ki sapor maina da kukinupi nupa mayam thorak tuna bus ani mai thadokhre busing adu thorokpa meitei pangal driver ani hingna bagi da makta RF na thongba Basta kakatlo bada khongpak na kau tharakre kuki nupa nupi sing na mai thadokhraba bus ani adu amana registration number MN 04P
1476 ni aduga atopa bus amadan registration number MN05C006 ni bus number SN04P1476 asi hianglamgi lukhoi kauba amagini MD tomba kauba kokta dagi driver amana thorokpani atopa bus SN05C008 asina naran saina dagi jiban kauba amagini kokta dagi MD rasid kauba driver amana thorokpani hairi MD tombadi hauji kuki khulai paibasingna fajilaga thamkhre aduga rasidna thiba khangdana leiri hairi mafam aduda leiba driver khardagi phangmo pauna hai manipur da hauji thokli birang asina maram orgi state asigi law amsung order gi phibam laksin bada sinaba nauna thajilakpa rapid action force company tara bus puga nithoi amasung DI tata amada dimapur dagi impol tamna laki kanboy adu lakpa matamda hana kangpui police station da khamduna lerakpa bus ani kanboy marak aduda yauhalaga lakhibani bus ani edu haukiba numit tare ni romgi mamang dagi mafam aduda mathau tawgada CRPF ki personnel sing thina ba chatkibadagi kuki na hakharna check tawbada meitei gi gari ni haiba khanglakpadagi phibam phattabana police station manungda khamlaga thamlakhibani ngasi masing yamlaba rapid action force ki personnel singi kanboy adu lakpada hana kangpokpi police station da khamduna leirakpa bus ani adu su kanboy marakta yauraga lakhibani kanboy aduda numdang wairam pung taruklam tawa matamda sapar maina yaurakpa matamda masing yamlaba kuki nupa nupi kayana national highway 2 da thoktuna leiramlaga loinana bus ani du khandok laga mai thakibani haina driver sing aduna phongdoraki makoina phongdorakpada ngasigi thaudok aduda kangpokpi police ki khut yaurambra haibagi chingnaba lei haina maral siri bus ani adugi number plate sing adu chena napsilam khi hairi madumakna bus mayam adugi marakta mamsilakpa aduda lakpa gari singi marakta bus ani adu police station da khamduna lerakpa bus sing aduni haina yamna line masama khangbaga loina kukisingna bus adu mai thadokhiba oigani hairi mai tharakpa aduda bus ani adubu thorkiba driver ani namakhoi gi thawai hingnaba RF puduna lakpa bus sing aduda kakhatlubada maduda tunglakpa rapid action force ki personnel sing driver sing adu thawai hingnaba jungle da chenkro haina kauthoraki hairi madugi matung tarakpada driver MD tomba amasung MD rasid animak tifam khangdana laiki tungda MD tomba de telephone tawada ma kuki militant singna faraga leiri haiba khanglaki amoromda rasid ti telephone pangbangam dana mafam khangdana leiri hairi bus ani adu mai tharakpa matamda madugi mamangda chatpa bus tram nga rom di imfan tamna chatkhraga mai thakiba bus ani adugi matungda lakpa bus singi so kukisingna munki adum oinama matam nga hek leiraga matungda so sing adu sinnarakhi hairi bus ani adu mai thaba matamda mapanang changlakhiba rapid action force personnel sing adu karigumba amata tawduna tumenni yengtuna laiki hairi video sing bibagidam tamayam pum nang pomuka natagachari ano update ki damakta nung sibiduna channel na subscribe to biramu thank you so much